ꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯖꯤꯟꯈ꯭ꯔꯦ ꯁꯥꯎꯅ ꯃꯃꯤꯠꯀꯗꯣ ꯁꯪꯇ꯭ꯔꯤ ꯌꯦꯡꯉꯛꯂꯤ ꯅꯤꯛꯅ ꯅꯨꯄꯤꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯄꯥꯈꯠꯅ ꯇꯤꯡꯉꯛ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯈꯪꯍꯧꯗꯦꯅꯤ ꯃꯥꯒꯤ ꯈꯨꯠꯆꯥꯎꯗꯨꯅ ꯅꯨꯄꯤꯗꯨꯗ ꯅꯥꯅꯤꯔꯔꯣꯏ ꯈꯪꯗꯒꯩ ꯍꯦꯛꯇ ꯊꯥꯖꯤꯜꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇ꯭ꯔꯤ ꯑꯃꯨꯛꯁꯦ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯕꯤꯔꯤ ꯉꯥꯡꯕꯤꯔꯤ ꯅꯃꯤꯠꯇꯨ ꯇꯥꯡꯕ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯅꯠꯇ꯭ꯔꯗꯤ ꯏꯁꯤꯡ ꯊꯛꯐꯝ ꯂꯩꯇꯕ꯭ꯔꯥ ꯃꯤ ꯑꯃ ꯂꯥꯛꯑꯦꯅ ꯍꯥꯏꯔꯗꯤ ꯈꯔ ꯊꯩꯖꯤꯜꯂꯒ ꯂꯦꯞꯄ ꯍꯩꯇꯕ꯭ꯔꯥ ꯅꯨꯄꯤꯗꯨꯁꯨ ꯅꯤꯛꯅ ꯊꯥꯔꯛꯄꯒꯤ ꯆꯩꯅꯥꯗꯨ ꯈꯥꯡꯂꯒ ꯃꯄꯤꯗꯨ ꯆꯗꯨꯝ ꯇꯥꯔꯒ ꯀꯞꯇꯨꯅ ꯂꯦꯞꯂꯤ ꯅꯤꯛꯇꯨ ꯁꯪꯀꯠꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯈꯨꯝꯃꯨꯅꯦ ꯃꯇꯥꯡꯗꯨꯗ ꯃꯤꯔꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯥ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖꯥ ꯃꯤꯔꯥꯗ ꯀꯞꯂꯤ ꯌꯦꯡꯂꯤ ꯃꯤꯔꯥ ꯅꯤꯛꯇ ꯑꯣꯟꯁꯤꯜꯂꯒ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯅꯤꯛꯅ ꯑꯣꯏ ꯈꯣꯡꯎꯞꯁꯦ ꯇꯩꯊꯣꯛ ꯂꯥꯏꯖꯥ ꯀꯞꯂꯤꯕꯗꯣ ꯐꯥꯊꯖꯅꯕ ꯍꯣꯠꯅꯖꯩ ꯃꯤꯔꯥꯅ ꯀꯩꯅꯣ ꯗꯗꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯅꯤꯛꯅ ꯃꯤꯔꯥꯗ ꯃꯈꯨꯠꯇꯨ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯑꯩꯅ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯃꯤꯔꯥꯗꯣ ꯁꯥꯎꯅꯤꯡꯂꯛꯏ ꯗꯗꯥꯒꯤꯗꯨꯗꯤ ꯈꯔ ꯍꯦꯟꯃꯜꯂꯦ ꯂꯥꯏꯖꯥ ꯇꯧꯒꯅꯨ ꯇꯧꯕ ꯌꯥꯔꯣꯏ ꯂꯥꯏꯖꯥ ꯅꯤꯛꯀꯤ ꯃꯇꯧꯗꯨꯗ ꯇꯁꯦꯡꯅ ꯀꯤꯔꯦ ꯃꯥꯒꯤ ꯔꯨꯃꯥꯜ ꯂꯧꯊꯣꯛꯂꯒ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯅꯤꯛꯀꯤ ꯈꯣꯡꯎꯞꯇꯨ ꯆꯣꯠꯂꯤꯕꯗꯨ ꯍꯥꯏꯐꯦꯠ ꯅꯥꯟꯊꯣꯛꯂꯤ ꯃꯤꯔꯥꯅ ꯂꯥꯏꯖꯥꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯐꯤꯔꯦꯞꯄꯅ ꯀꯩꯅꯣ ꯅꯤꯄꯥ ꯑꯁꯤꯕꯨ ꯅꯤꯛ ꯅꯠꯇ꯭ꯔꯣ ꯅꯤꯈꯤꯜꯁꯨ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯒ ꯌꯦꯡꯉꯛꯂꯤ ꯑꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯐꯤꯔꯦꯞꯄꯅ ꯂꯥꯎ ꯚꯥꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯤꯛꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯅꯤꯈꯤꯜꯅ ꯅꯤꯄꯥ ꯀꯩꯅꯣ ꯂꯥꯏꯖꯥꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯏꯆꯟ ꯍꯧꯒꯠꯂꯨꯁꯦ ꯂꯥꯏꯖꯥ ꯇꯞꯅ ꯍꯧꯒꯠꯂꯤ ꯀꯞꯄꯗꯤ ꯂꯦꯞꯇ꯭ꯔꯤ ꯅꯤꯈꯤꯜꯅ ꯅꯤꯄꯥ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯑꯉꯥꯡꯁꯤꯗꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯅꯤꯛꯍꯣꯏ ꯃꯥꯏꯍꯩꯔꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯅꯤꯈꯤꯜꯅ ꯏꯆꯟ ꯑꯁꯤ ꯃꯀꯣꯛꯁꯤ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯅꯣꯏ ꯁꯥꯎꯔꯅꯨꯀꯣ ꯐꯤꯔꯦꯞꯄꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯅꯕꯨꯡꯅ ꯂꯥꯜꯂꯦ ꯍꯥꯏꯔꯤ ꯃꯤꯔꯥꯅ ꯗꯗꯥ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯅꯆꯜ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯉꯤ ꯂꯥꯏꯖꯥ ꯀꯞꯅ ꯆꯦꯟꯈ꯭ꯔꯦ ꯃꯤꯔꯥꯅ ꯂꯥꯏꯖꯥ ꯃꯤꯔꯥꯁꯨ ꯂꯥꯏꯖꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯐꯤꯔꯦꯞꯄꯅ ꯀꯩꯅꯣ ꯃꯁꯤꯒꯤ ꯑꯥꯔꯀꯦꯁꯤꯅ ꯇꯧꯔꯤꯁꯤꯕꯣ ꯅꯤꯈꯤꯜꯅ ꯄꯦꯜꯂꯤꯍꯦ ꯑꯣꯏꯕ ꯇꯁꯦꯡꯕꯗꯤ ꯅꯤꯛ ꯏꯖꯥꯕꯦꯂꯥꯒꯤ ꯄꯣꯁꯇꯨꯒꯤ ꯃꯇꯥꯡꯗ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯕꯗ ꯂꯥꯏꯖꯥꯗ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯇꯥꯈꯤꯕꯅꯤ ꯑꯁꯥꯎꯕ ꯄꯨꯝꯕꯁꯨ ꯂꯥꯏꯖꯥꯗ ꯍꯩꯊꯈꯤꯕꯅꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯄꯪꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯁꯥꯎꯈ꯭ꯔꯒ ꯃꯁꯥꯅ ꯐꯥꯊꯕ ꯉꯝꯖꯗꯦ ꯁꯣꯝꯗꯅ ꯂꯥꯏꯖꯥ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯒ ꯃꯀꯣꯛꯇꯣ ꯈꯨꯔꯨꯗ ꯅꯣꯟꯊꯔꯒ ꯍꯤ ꯀꯞꯂꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯈꯨꯠ ꯑꯃꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨꯗ ꯇꯞꯅ ꯄꯥꯏꯔꯛꯂꯤ ꯂꯥꯏꯖꯥ ꯀꯞꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯤ ꯃꯤꯔꯥ ꯑꯩ ꯏꯀꯥꯏ ꯑꯩ ꯌꯥꯝ ꯏꯀꯥꯏ ꯑꯩ ꯂꯥꯟꯈꯤꯗꯕꯅꯤ ꯀꯅꯥꯅ ꯂꯥꯜꯂꯦ ꯍꯥꯏꯅꯣꯅꯦ ꯑꯩ ꯇꯧꯒꯦ ꯂꯥꯏꯖꯥ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯉꯪꯅ ꯍꯥꯏꯐꯦꯠ ꯏꯟꯈꯠꯂꯛꯂꯤ ꯃꯥꯗꯤ ꯃꯤꯔꯥ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯍꯥꯏꯔꯨꯕꯅꯤ ꯀꯞꯂꯨꯕꯒꯤ ꯃꯃꯥꯏꯗꯨꯁꯨ ꯏꯄꯣꯝ ꯄꯣꯝꯂꯤ ꯁꯂꯥꯏ ꯉꯥꯟꯕꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯖꯦꯛ ꯑꯃꯗꯤ ꯂꯣꯡꯊꯥꯡꯁꯨ ꯌꯥꯎꯔꯤ ꯂꯥꯏꯖꯥ ꯐꯝꯂꯝꯕꯗꯒꯤ ꯐꯨ ꯍꯧꯒꯠꯂꯛꯂꯤ ꯇꯨꯡ ꯈꯖꯤꯛꯇꯪ ꯍꯜꯂꯤ ꯃꯄꯤꯗꯨꯁꯨ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯁꯠ ꯅꯥꯟꯊꯣꯛꯂꯤ ꯁꯂꯥꯏ ꯉꯥꯟꯕꯅ ꯂꯥꯏꯖꯥ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖꯥ ꯃꯉꯛꯇꯨ ꯍꯥꯏ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯇꯟꯖꯥꯗꯨꯗ ꯃꯤꯔꯥꯁꯨ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯂꯤ ꯂꯥꯏꯖꯥ ꯀꯩꯅꯣ ꯅꯪ ꯆꯦꯟꯈ꯭ꯔꯤꯗꯦ ꯃꯤꯔꯥꯗꯣ ꯁꯂꯥꯏ ꯉꯥꯟꯕ ꯍꯣꯏꯗ ꯑꯃꯨꯛ ꯌꯦꯡꯉꯛꯂꯤ ꯂꯥꯏꯖꯥꯅ ꯃꯤꯔꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯀꯣꯂꯦꯖꯀꯤ ꯒꯦꯠꯂꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯅꯣꯡꯊꯥꯡꯅ ꯀꯅꯥꯅꯣ ꯃꯥꯗꯤ ꯁꯂꯥꯏ ꯉꯥꯟꯕꯅ ꯖꯨꯅꯤꯌꯔꯅꯤ ꯂꯥꯏꯖꯥ ꯀꯧꯕ꯭ꯔꯣ ꯅꯣꯡꯊꯥꯡꯅ ꯃꯁꯛꯀꯗꯤ ꯑꯗꯨꯝ ꯌꯥꯏꯅꯦ ꯑꯁ ꯂꯥꯏꯖꯥ ꯑꯩ ꯅꯪ ꯇꯥꯟꯅꯕꯗ ꯋꯥꯔꯦꯀꯣ ꯂꯥꯏꯖꯥꯅ ꯅꯪ ꯀꯩꯗ ꯂꯥꯛꯀꯦ ꯒꯥꯔꯤꯗ ꯃꯅꯨꯡꯗ ꯂꯩꯍꯧꯔꯕꯣ ꯂꯩꯍꯧꯔꯦ ꯅꯪꯅ ꯄꯛꯆꯦꯟꯅ ꯆꯦꯜꯂꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯩ ꯂꯧꯊꯣꯛꯈꯤꯒꯦ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯅꯠꯇ꯭ꯔꯒ ꯏꯕꯥꯅꯤꯃꯨꯛ ꯆꯪꯉꯨꯁꯤꯔꯣ ꯑꯩ ꯆꯪꯉꯔꯣꯏꯒꯦ ꯅꯪ ꯆꯪꯉꯨꯔꯣ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯒꯦ ꯃꯤꯔꯥꯁꯨ ꯆꯦꯟꯕꯣꯏ ꯀꯩꯕꯣꯏ ꯆꯪꯈ꯭ꯔꯦ ꯂꯥꯏꯖꯥꯁꯨ ꯀꯞꯂꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠ ꯇꯞꯅ ꯅꯥꯟꯊꯣꯛꯂꯤ
ꯃꯤ ꯈꯔ ꯂꯥꯡꯂꯒ ꯊꯣꯔꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯂꯥꯏꯖ ꯃꯃꯥꯏꯗꯣ ꯃꯅꯤꯡꯗꯣꯟ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯂꯤ꯫ ꯂꯥꯛꯂꯝꯂꯤꯕ ꯃꯤꯁꯤꯡꯗꯣ ꯎꯕꯗ ꯂꯥꯏꯖꯗꯣ ꯄꯥꯈꯠꯅ ꯃꯃꯥꯏꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯟꯊꯣꯛꯂꯤ꯫ ꯅꯤꯛꯍꯣꯏ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯎꯗ꯭ꯔ ꯃꯥꯜꯂꯦ ꯃꯣꯏꯁꯨ ꯂꯥꯏꯖꯅ ꯂꯩꯔꯤꯕꯗꯣ꯫ ꯂꯥꯏꯖ ꯃꯈꯣꯏ ꯆꯠꯈꯤꯕꯒ ꯅꯦ ꯇꯥꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯆꯩ꯫ ꯃꯤꯔꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯆꯦꯞꯊꯔꯒ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯂꯥꯛꯂꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯛꯍꯦꯟꯕꯁꯨ ꯂꯥꯏꯖꯕꯨ ꯂꯧꯕ ꯂꯥꯛꯂꯤ꯫ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ, ꯃꯤꯔꯥꯁꯨ ꯊꯣꯔꯛꯇ꯭ꯔꯤ꯫ ꯂꯥꯏꯖ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯤ꯫ ꯁꯂꯥꯏꯍꯣꯏ ꯂꯥꯛꯂꯤꯕꯗꯣ ꯎꯔꯛꯂꯤ꯫ ꯃꯈꯣꯏ ꯎꯕꯗ ꯂꯥꯏꯖꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈ꯭ꯔꯤ꯫ ꯗꯥꯗꯥ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯕꯒ ꯂꯥꯏꯖꯗꯣ ꯏꯃꯨꯡ ꯂꯣꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯇꯟꯖꯥ ꯆꯥꯅ ꯒꯥꯏꯇ꯭ꯔꯤꯃꯂꯥꯁꯨ ꯀꯤꯆꯟ ꯂꯣꯝꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯏꯕꯦꯝꯃ꯫ ꯂꯥꯏꯖꯗꯣ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯁ꯭ꯇꯤꯌꯔꯗꯨꯗ ꯀꯥꯕ ꯍꯧꯔꯝꯕꯅꯤ꯫ ꯆꯞ ꯂꯦꯞꯄꯤ꯫ ꯇꯨꯡ ꯍꯟꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯃꯥꯗ ꯌꯦꯡꯉꯛꯂꯤ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯀꯩꯗꯧꯔꯒꯦ ꯇꯍꯥ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯏꯅꯦ? ꯏꯃꯥꯅ ꯆꯔꯥ ꯋꯥꯟꯅꯕ ꯆꯥꯛ ꯊꯤꯔꯕꯅꯤꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯐꯤ ꯍꯣꯡꯂꯨꯈꯤꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯁꯣꯝꯗꯅꯤ, ꯍꯧꯖꯤꯛꯇ ꯃꯌꯨꯝ ꯌꯧꯕꯗ ꯉꯥꯏꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯂꯥꯡꯐꯥꯡ ꯆꯠꯂꯨꯔꯤꯅꯤ꯫ ꯁꯨꯔ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯏꯁꯩ ꯑꯃ ꯉꯪꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯉꯛꯂꯤ꯫ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨꯗꯁꯨ ꯒꯥꯔꯤ ꯁꯣꯗꯨ ꯎꯪꯂꯤ꯫ ꯃꯌꯥꯏ ꯀꯥ ꯌꯧꯔꯛꯄꯗ ꯆꯞ ꯂꯦꯞꯄꯤ꯫ ꯂꯣꯌꯨꯝꯕ ꯃꯌꯥꯝ ꯑꯃ ꯎꯕꯗ ꯍꯥꯏꯔꯞꯇꯤ ꯄꯥꯈꯠꯄ ꯄꯣꯛꯂꯤ꯫ ꯇꯍꯥ ꯇꯍꯥ ꯍꯥꯏꯖꯔꯛꯂꯤ ꯃꯥꯁꯨ꯫ ꯁꯥꯔ, ꯏꯃꯥꯟꯅꯕꯅꯤ꯫ ꯅꯤꯛ ꯂꯣꯌꯨꯝꯕꯒꯤ ꯃꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ꯫ ꯆꯥ ꯊꯛꯑꯕꯣ? ꯂꯣꯌꯨꯝꯕꯅ ꯁꯥꯔ, ꯊꯛꯇ꯭ꯔꯤꯌꯦ꯫ ꯍꯩ, ꯅꯃꯥꯟꯅꯕ ꯂꯥꯛꯑꯗꯤ ꯆꯥ ꯅꯨꯡ ꯊꯛꯅꯕ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯍꯣꯏ, ꯅꯦꯃꯦꯝꯆꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯛꯁꯨ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯂꯣꯌꯨꯝꯕ, ꯅꯣꯏꯗꯥꯁꯦ ꯁꯥꯊꯤꯕ꯭ꯔꯣ? ꯌꯥꯝ ꯁꯥꯊꯤꯗ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯥꯔ ꯀꯧꯏꯗꯨꯕꯣ? ꯂꯣꯌꯨꯝꯕ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯎꯔꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯂꯩ꯫ ꯃꯇꯥꯡ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯦꯝꯆꯥꯗꯨꯁꯨ ꯃꯈꯣꯏꯒꯤ ꯆꯥꯅꯕꯁꯤꯡꯗꯨ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯤ꯫ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯗꯨꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯑꯅꯤꯅ ꯉꯁꯥꯏ ꯀꯣꯜ ꯇꯧꯔꯛꯑꯝꯕꯅꯤ꯫ ꯅꯪꯕꯨꯁꯨ ꯍꯪꯉꯛꯄꯅꯤ꯫ ꯂꯥꯏꯖ ꯆꯥꯛꯇꯨ ꯆꯥꯅ ꯍꯥꯏꯔꯛꯂꯤ꯫ ꯀꯩꯒꯤꯅꯣ ꯏꯃꯥ, ꯃꯥꯅ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯄꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯅꯦ? ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯗꯤ ꯌꯥꯝ ꯐꯩꯗ, ꯀꯅꯥꯗꯁꯨ ꯀꯥꯏꯖꯗꯕꯅꯤ꯫ ꯏꯃꯥ ꯏꯆꯟꯗꯒꯤ ꯍꯦꯟꯖꯗꯕ ꯏꯆꯥꯅꯤ, ꯀꯔꯤꯒꯤꯗꯤ ꯅꯨꯡꯁꯤꯔꯣꯏ? ꯑꯗꯣ ꯏꯃꯥ, ꯃꯥꯁꯦ ꯃꯕꯨꯛꯇꯤ ꯌꯥꯝ ꯐꯩꯀꯣ? ꯑꯗꯨꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯁꯨ꯫ ꯑꯩꯗꯤ ꯀꯥꯎꯏ, ꯃꯥꯒꯤ ꯅꯝꯕꯔ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯉꯁꯥꯏꯁꯨ ꯍꯥꯏꯔꯛꯏ, ꯏꯆꯥꯅ ꯁꯪꯕ ꯀꯥꯟꯗ ꯈꯔ ꯍꯦꯛ ꯇꯧꯕꯤꯌꯨ꯫ ꯇꯜꯂꯤꯗ, ꯏꯀꯥꯏꯖꯩ ꯏꯃꯥ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯏꯆꯥ ꯄꯨꯟꯁꯤꯕꯗꯣ ꯆꯥꯛ ꯆꯔꯥ ꯑꯃꯇꯪꯗꯤ ꯆꯥꯁꯤꯅ ꯍꯥꯏꯁꯤꯔꯣ? ꯈꯪꯗꯦꯗ ꯏꯃꯥ꯫ ꯂꯥꯏꯖꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯆꯥꯛꯇꯣ ꯐꯠ ꯐꯠ ꯆꯥꯊꯣꯛꯏ꯫ ꯑꯗꯨꯒ ꯀꯣꯟꯁꯤꯡꯗꯨ ꯐꯦꯡꯂꯝꯂꯒ, ꯏꯃꯥ, ꯅꯪꯒꯤ ꯐꯣꯟ ꯑꯝꯇ ꯄꯤꯌꯨ꯫ ꯇꯨ ꯐ꯭ꯔꯤꯖ ꯃꯊꯛꯁꯤꯗ ꯂꯩꯕꯅꯤ꯫ ꯂꯥꯏꯖ ꯐꯣꯟꯗꯨ ꯂꯧꯔꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯤ꯫ ꯃꯥꯒꯤ ꯕꯦꯒꯇꯨ ꯍꯥꯡꯗꯨꯅ ꯉꯁꯥꯏ ꯃꯤꯔꯥꯅ ꯄꯤꯔꯛꯈꯤꯕ ꯃꯥꯒꯤ ꯅꯝꯕꯔ ꯏꯕ ꯆꯦꯗꯣ ꯂꯧꯔꯗꯨꯅ ꯅꯝꯕꯔꯗꯨ ꯅꯝꯂꯒ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯔꯤꯡ ꯑꯃꯅꯤ ꯆꯠꯄꯒ ꯄꯥꯏꯔꯛꯂꯤ꯫ ꯃꯤꯔꯥ, ꯑꯩꯅꯦ, ꯂꯥꯏꯖꯅꯦ꯫ ꯑꯩꯁꯨ ꯃꯥꯜꯂꯕ꯫ ꯉꯁꯥꯏ ꯅꯪ ꯊꯣꯛꯂꯝꯃꯗꯕꯗꯨꯗ ꯑꯩ ꯑꯗꯨꯝ ꯍꯜꯂꯕ, ꯂꯧꯕꯁꯨ ꯂꯥꯛꯏ꯫ ꯍꯩꯁ, ꯀꯅꯥꯕꯨ ꯑꯣꯏꯔꯤꯅꯣ? ꯗ꯭ꯔꯥꯏꯚꯔꯗꯨꯕꯣ? ꯃꯁꯛ ꯈꯪꯅꯤꯡꯈ꯭ꯔꯦꯗ, ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯑꯁ, ꯑꯩꯈꯣꯏ ꯇꯥꯗꯅꯤꯕ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯇꯥꯗꯕ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ꯫ ꯅꯪꯗꯤ ꯁꯨꯛꯊꯣꯛꯁꯨ ꯊꯣꯔꯛꯇꯦ꯫ ꯏꯆꯦ ꯑꯃꯨꯛ ꯊꯦꯡꯅꯔꯤ, ꯑꯗꯩ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯣꯏ ꯃꯃꯥꯟꯅꯕ ꯃꯀꯣꯛ ꯆꯥꯛꯄ ꯑꯃ ꯌꯥꯎꯕꯗꯣ, ꯅꯪꯉꯣꯟꯗ ꯇꯧꯔꯛꯄꯗꯣ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄ꯫ ꯑꯌꯥ, ꯀꯩꯒꯤ ꯍꯥꯏꯔꯤꯅꯣ? ꯈꯔ ꯉꯥꯡꯉꯣꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯁ, ꯇꯜꯂꯤ, ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ, ꯍꯌꯦꯡ ꯑꯃꯨꯛ ꯆꯩꯔꯛꯑꯅꯤ꯫ ꯏꯕꯦꯝꯃ, ꯅꯪꯅꯦ ꯆꯃꯟꯈ꯭ꯔꯦ, ꯌꯥꯔꯣꯏꯌꯦ, ꯈꯔꯁꯨ ꯐꯥꯎꯗꯧꯅꯤ꯫ ꯅꯨꯄꯥꯗꯕꯨ ꯀꯃꯥꯏꯅ ꯐꯥꯎꯗ꯭ꯔꯣ ꯍꯥꯏꯅꯣ? ꯃꯣꯏꯗꯤ ꯅꯤꯡꯈꯤꯕꯁꯨ ꯍꯣꯡꯒꯟꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯁꯤꯡꯅꯔꯨꯕꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗꯣꯏꯅꯤ꯫ ꯈꯪꯖꯗ꯭ꯔꯦꯗ, ꯑꯗꯣ ꯉꯁꯥꯏ ꯅꯨꯄꯥꯗꯣ ꯁꯣꯅꯥ ꯌꯥꯝ ꯆꯨꯏꯀꯣ? ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯉꯁꯥꯏ ꯏꯁꯤꯡ ꯍꯩꯖꯤꯜꯂꯨꯕꯩꯅꯤ꯫ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯍꯩꯖꯤꯟꯕꯗꯨꯕꯨ ꯃꯥ ꯁꯤꯔꯗ꯭ꯔꯕ? ꯌꯥꯝ ꯉꯝꯃꯤꯗ꯫ ꯑꯗꯨꯅꯕꯨꯅꯦ ꯅꯨꯄꯥ ꯍꯥꯏꯁꯦ꯫ ꯍꯦꯜꯂꯣ ꯂꯩꯁꯥꯕꯤ, ꯑꯩ ꯉꯁꯥꯏꯗꯒꯤꯅꯦ ꯅꯪ ꯀꯣꯜ ꯇꯧꯔꯛꯄ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯅꯤꯈꯤꯜ ꯍꯤꯠꯂꯝꯕꯗꯣ ꯍꯧꯒꯠꯂꯦ꯫ ꯑꯌꯥ, ꯀꯔꯤ ꯍꯥꯏꯕ? ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯔꯝꯃꯤꯅꯦꯕ? ꯇꯧꯔꯦꯗꯣ, ꯑꯩꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡꯁꯦ꯫
ꯎꯗꯅ ꯂꯩꯕ ꯉꯝꯗꯕ ꯍꯧꯔꯦꯕ ꯅꯨꯄꯤ ꯑꯃ ꯑꯣꯀꯦ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯎꯔꯣ ꯅꯠꯇ꯭ꯔꯒ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯅꯣꯏꯔꯣꯝꯗ ꯀꯥꯞꯊꯣꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯁꯥꯒꯠꯇꯅꯒꯁꯨ ꯇꯧꯔꯤ ꯃꯁꯛꯁꯤꯒ ꯏꯀꯥꯏꯅꯣ ꯑꯩꯉꯣꯟꯗꯕꯣ ꯑꯌꯥ ꯌꯥꯝ ꯇꯨꯀꯠꯆꯗ꯭ꯔꯦ ꯌꯦꯡꯉꯣ ꯂꯣꯏ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯌꯥꯔꯦꯅ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯔꯒ ꯃꯥꯒꯤ ꯊꯣꯛꯄꯝꯅꯦ ꯑꯗꯨꯝ ꯉꯥꯡ ꯂꯩꯅꯦꯕ ꯍꯥꯏꯔꯣ ꯑꯩ ꯇꯨꯃꯤꯟ ꯂꯩꯖꯔꯒꯦ ꯅꯣꯏ ꯅꯃꯥꯟꯅꯕ ꯍꯥꯏꯔꯛꯀꯦꯗꯣ ꯑꯩꯉꯣꯟꯗ ꯆꯩꯔꯛꯈꯤꯕꯗꯣ ꯑꯦ ꯅꯪꯒꯤꯁꯦ ꯃꯉꯣꯟꯗ ꯍꯣꯞ ꯆꯥꯕꯩ ꯋꯥꯔꯣ ꯇꯧꯅꯨ ꯅꯨꯄꯤ ꯑꯗꯨꯝꯕ ꯃꯦꯅꯔꯂꯦꯁ ꯑꯣꯏꯕ ꯊꯕꯛꯇꯣ ꯑꯝꯇ ꯇꯥꯛꯄ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯣ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯂꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯕꯗꯣ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯁꯨ ꯃꯗꯨꯃꯗꯤ ꯎꯍꯧꯗ꯭ꯔꯤ ꯃꯀꯣꯛ ꯆꯥꯛꯈ꯭ꯔꯕ ꯃꯗꯨꯏ ꯃꯤꯗꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯌꯨ ꯇꯁꯦꯡꯅ ꯉꯥꯎꯔꯒꯅ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯝꯈ꯭ꯔꯣ ꯑꯗꯨꯝꯕ ꯋꯥꯏ ꯍꯥꯏꯕꯒꯤꯅꯦ ꯏꯇꯤꯛꯀ ꯂꯩꯖꯗꯦ ꯍꯥꯏꯔꯤꯕ ꯁꯤꯖꯈ꯭ꯔꯣ ꯅꯪ ꯀꯔꯝꯕ ꯊꯝꯃꯣꯏꯅꯣ ꯊꯝꯃꯣ ꯌꯥꯔꯦ ꯑꯩ ꯍꯥꯏꯗꯧ ꯂꯣꯏꯔꯦ ꯐꯣꯟꯒ ꯇꯧꯔꯛꯀꯅꯨꯀꯣ ꯂꯥꯏꯁꯤꯗ ꯂꯥꯜꯂꯍꯟꯗ꯭ꯔꯤꯐꯥꯎ ꯉꯥꯏꯈꯣꯒ ꯍꯥꯏꯕ ꯅꯪꯍꯧꯕ ꯆꯥꯅꯗ꯭ꯔꯦ ꯐꯣꯟꯗꯣ ꯐꯠꯀꯈ꯭ꯔꯦ ꯅꯤꯈꯤꯜꯗꯣ ꯀꯥꯏꯅꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅꯒ ꯍꯦꯛꯇ ꯂꯥꯎꯈꯠꯂꯛꯏ ꯅꯤꯈꯤꯜꯒꯤ ꯃꯄꯥꯁꯨ ꯃꯆꯥꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯒ ꯃꯥꯁꯨ ꯃꯄꯥꯟꯗꯒꯤ ꯍꯦꯛꯇ ꯂꯥꯎꯔꯛꯂꯤ ꯍꯩ ꯅꯞꯄꯥ ꯊꯔꯥꯏ ꯃꯆꯥ ꯀꯩꯖꯤꯡ ꯂꯥꯏꯍꯧꯔꯕ ꯅꯪꯕꯣ ꯅꯤꯈꯤꯜꯁꯨ ꯍꯟꯗꯦ ꯍꯦꯛꯇ ꯂꯥꯎꯔꯛꯂꯤ ꯏꯇꯨ ꯀꯥꯏꯅꯔꯦ ꯅꯤꯛꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯃꯅꯥꯎꯅꯨꯄꯥ ꯂꯣꯌꯨꯝꯕꯒꯤ ꯀꯥꯗ ꯂꯥꯛꯂꯤ ꯂꯣꯌꯨꯝꯕꯁꯨ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯂꯤ ꯂꯥꯏꯔꯤꯛ ꯄꯥꯏꯔꯥ ꯃꯣꯟꯗ꯭ꯔꯣꯡ ꯁꯥꯟꯅꯩꯔꯥ ꯂꯣꯌꯨꯝꯕ ꯃꯅꯤꯡꯗ ꯑꯣꯟꯊꯣꯔꯛꯂꯤ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤ ꯅꯤꯛꯁꯨ ꯂꯣꯌꯨꯝꯕꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯊꯔꯒ ꯉꯁꯥꯏ ꯅꯃꯥꯟꯅꯕꯗꯨꯗꯤ ꯀꯥꯏꯗꯩꯅꯣ ꯎꯔꯤꯄꯣꯛꯇꯩꯅꯤ ꯃꯄꯥ ꯃꯃꯥꯗꯤ ꯊꯕꯛ ꯂꯣꯏ ꯇꯧꯕ꯭ꯔꯣ ꯇꯧꯕ ꯃꯥꯜꯂꯤ ꯃꯥꯒ ꯀꯌꯥ ꯅꯛꯁꯤꯟꯅꯅ ꯂꯣꯏꯅꯒꯅꯨ ꯂꯥꯞꯇꯤꯟ ꯇꯤꯟꯅꯣ ꯀꯩꯒꯤꯅꯣ ꯁꯥꯔ ꯑꯩꯅ ꯍꯥꯏꯁꯤꯗ ꯇꯧ ꯏꯃꯥꯟꯅꯕꯕꯨ ꯀꯃꯥꯏꯅ ꯇꯤꯟꯅꯔꯣꯏꯁꯨ ꯍꯥꯏꯗꯣꯏꯅꯣ ꯂꯥꯞꯇꯤꯟ ꯇꯤꯟꯅꯧ ꯍꯥꯏꯕꯅꯤ ꯂꯣꯌꯨꯝꯕꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯂꯣꯌꯨꯝꯕ ꯃꯌꯥꯝꯕꯗ ꯇꯤꯡꯉꯛ ꯌꯦꯡꯉꯛꯂꯤ ꯈꯨꯝꯃꯨꯅꯦ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯍꯥꯏꯔꯛꯂꯤ ꯇꯂꯞ ꯆꯥꯕꯅꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ ꯅꯤꯛꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯣꯌꯨꯝꯕꯁꯨ ꯃꯌꯥꯝꯕꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯂꯕ ꯇꯨꯡꯗ ꯅꯤꯛꯁꯨ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯐꯃꯨꯡꯗ ꯍꯤꯞꯊꯔꯛꯂꯤ ꯑꯁꯨꯝꯅ ꯃꯥꯁꯨ ꯃꯃꯤꯠꯇꯣ ꯇꯝ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯁꯨꯛꯀ ꯀꯨꯝꯂꯔꯣꯏꯁꯦ ꯅꯪ ꯀꯣꯛ ꯆꯥꯛꯄ ꯅꯪ ꯃꯃꯤꯠꯇꯣ ꯐꯠ ꯄꯥꯡꯊꯣꯔꯛꯂꯤ ꯃꯆꯤꯟꯗꯨꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯀꯔꯤ ꯃꯪꯅꯣꯅꯦ ꯑꯣꯟꯊꯣꯛꯅꯨꯁꯤꯇꯅ ꯍꯥꯏꯈ꯭ꯔꯦꯅ ꯋꯥꯜ ꯀ꯭ꯂꯣꯛꯇꯨꯗ ꯑꯃꯨꯛ ꯌꯦꯡꯂꯤ ꯅꯣꯡꯉꯥꯟꯕꯒ ꯈꯪꯍꯧꯗ꯭ꯔꯦꯅ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯕꯥꯔꯨꯝ ꯆꯪꯈ꯭ꯔꯦ ꯁꯨꯃꯥꯡꯗꯨꯗ ꯒꯥꯏꯇ꯭ꯔꯤꯃꯂꯥꯒꯤ ꯃꯤꯡꯕꯨ ꯇꯤꯈꯠꯇꯅ ꯂꯥꯛꯇꯅ ꯀꯧꯔꯤ ꯒꯥꯏꯇ꯭ꯔꯤꯃꯂꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯤ ꯏꯆꯦ ꯀꯩ ꯂꯩꯔꯒꯦ ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯄꯤꯔꯛꯑꯣ ꯁꯨꯅꯤꯇꯥ ꯄꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯂꯤ ꯌꯥꯔꯦ ꯑꯩꯅꯦ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯋꯥ ꯈꯔ ꯉꯥꯡꯅꯁꯦꯅ ꯂꯥꯛꯄꯅꯤ ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ ꯏꯆꯦ ꯍꯤꯒꯥꯏ ꯋꯥꯒꯗꯤ ꯀꯥꯝꯁꯤꯟꯕꯤꯔꯛꯑꯅꯨ ꯍꯤꯒꯥꯏ ꯋꯥ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯨꯟꯅ ꯇꯧ ꯑꯉꯥꯎꯕꯤꯗꯣ ꯀꯣꯂꯦꯖ ꯀꯥꯍꯜꯂꯦꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯀꯥꯍꯜꯂꯤ ꯃꯃꯥ ꯑꯩꯅ ꯀꯥꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯑꯃꯅꯤ ꯏꯆꯦ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯈꯔ ꯐꯖꯕꯁꯨ ꯉꯥꯡꯕ ꯇꯝꯁꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯒ ꯍꯥꯏꯗꯧꯔꯤ ꯅꯠꯇꯦ ꯑꯉꯥꯎꯕꯤꯗꯨꯕꯨ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯜꯍꯟꯒꯗꯧꯔꯤꯕ꯭ꯔꯕ ꯏꯆꯦ ꯃꯗꯨꯗꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯅꯤ ꯄꯥꯅꯤꯡꯉꯒ ꯄꯥꯟꯁꯅꯨ ꯑꯩꯅ ꯌꯦꯠꯀꯗꯕꯁꯨ ꯂꯩꯇꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯃꯤꯁꯛꯇꯨꯗ ꯆꯠꯈꯤꯁꯅꯨ ꯃꯃꯥ ꯑꯩꯅ ꯆꯥꯎꯅ ꯍꯣꯡꯅꯤ ꯍꯦ ꯃꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏꯅꯦ ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯌꯦꯡꯁꯤꯟꯕꯤꯔꯛꯏꯁꯤꯕꯣ ꯑꯩꯈꯣꯏꯅ ꯏꯆꯦꯒꯤ ꯀꯔꯤ ꯃꯔꯜ ꯍꯨꯈ꯭ꯔꯒꯦ ꯑꯗꯨ ꯑꯗꯥꯒ ꯈꯪꯗꯦꯀꯣ ꯑꯉꯥꯎꯕꯤꯗꯨꯗꯅꯦ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯁꯤ ꯃꯤꯡ ꯑꯣꯟꯁꯤꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯌꯥꯔꯦ ꯏꯆꯦ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯂꯦꯡꯕꯤꯈ꯭ꯔꯣ ꯅꯅꯥꯎꯁꯦ ꯊꯕꯛ ꯈꯔꯁꯨ ꯆꯤꯜꯂꯤ ꯋꯥꯏ ꯁꯤꯠꯀꯗꯧꯕꯁꯨ ꯁꯨꯝꯆꯤꯠ ꯁꯤꯠꯂꯒ ꯇꯥꯟꯕꯗꯨꯗꯤ ꯅꯅꯥꯎꯗꯤ ꯇꯧꯖꯅꯤꯡꯗ꯭ꯔꯦꯕꯣ ꯁꯨꯅꯤꯇꯥ ꯐꯤꯗꯨ ꯀꯜꯂꯝꯂꯒ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯒꯥꯏꯇ꯭ꯔꯤꯃꯂꯥꯅ ꯈꯪꯅꯤꯡꯉꯁꯤꯗꯒꯤꯗꯤ ꯒꯦꯁꯁꯦ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯒꯦ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯃꯃꯤ ꯐꯥꯎ ꯇꯥꯍꯜꯂꯣꯏ ꯁꯦꯡꯂꯕ ꯃꯟꯗꯤꯔꯁꯤꯕꯨ ꯃꯥꯡꯊꯣꯛꯀꯦ ꯈꯟꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯍꯩ ꯀꯗꯥꯏꯗꯅꯣ ꯆꯤꯡꯉꯤꯁꯤꯕꯣ
ꯑꯩꯁꯤ ꯅꯇꯣ ꯑꯣꯏꯅ ꯎꯔꯕꯣ? ꯅꯤꯄꯥ ꯑꯔꯨꯕ ꯀꯦꯁꯅꯤꯃꯤ. ꯀꯩ ꯀꯦꯁ? ꯅꯤꯈꯤꯜ ꯆꯠꯂꯝꯕꯗꯣ ꯂꯦꯞꯂꯒ ꯂꯥꯏꯖꯗ ꯑꯝꯇ ꯁꯣꯏꯈ꯭ꯔꯦꯅ ꯍꯥꯏꯌꯨꯕ. ꯄ꯭ꯂꯤꯖ ꯄ꯭ꯂꯤꯖ. ꯑꯩꯗꯤ ꯀꯩꯒꯤ ꯁꯣꯏꯈ꯭ꯔꯦꯅ ꯍꯥꯏꯗꯣꯏꯕ? ꯃꯥꯅ ꯍꯥꯏꯗꯧ ꯅꯠꯇ꯭ꯔꯣ? ꯅꯪꯅꯕꯨ ꯂꯥꯜꯂꯁꯨ ꯃꯥꯅꯕꯨ ꯂꯥꯜꯂꯁꯨ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯧꯑꯣꯕ. ꯑꯩꯁꯤꯕꯨ ꯅꯨꯄꯤꯗ ꯌꯥꯝ ꯅꯣꯟꯖꯕ ꯃꯤ ꯇꯥꯍꯜꯂꯒꯦ ꯁꯤꯔꯣ? ꯈꯔꯁꯨ ꯐꯅ ꯈꯜꯂꯨ ꯀꯩꯗꯧꯒꯦ? ꯑꯩꯅꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯕꯅꯤꯀꯣ ꯅꯤꯄꯥ. ꯅꯪꯕꯨ ꯃꯊꯥ ꯁꯥꯕꯒ ꯍꯩꯕ꯭ꯔꯣ? ꯂꯥꯛꯑꯣꯁꯦ ꯑꯗꯨꯗꯤ. ꯅꯤꯛꯅ ꯆꯠꯁꯦ ꯌꯥꯗꯕꯒꯤ ꯅꯤꯈꯤꯜꯅ ꯆꯤꯡꯗꯨꯅ ꯅꯝꯗꯨꯅ ꯄꯨꯔꯛꯄꯅꯤ. ꯅꯤꯈꯤꯜ ꯂꯥꯏꯖ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯤ. ꯂꯥꯏꯖꯗꯤ ꯅꯤꯛꯄ ꯎꯕꯗ ꯈꯔ ꯀꯤꯕꯅ ꯆꯦꯟꯒꯦ ꯇꯧꯔꯤ. ꯃꯤꯔꯥꯅ ꯈꯨꯗꯥꯡꯗꯨ ꯇꯥꯞꯐꯥꯏ. ꯀꯥꯏꯗꯅꯣ? ꯑꯁ ꯂꯥꯛꯑꯣ ꯀ꯭ꯂꯥꯁꯔꯨꯝꯗ. ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯦ. ꯑꯩ ꯇꯜꯂꯦꯕ ꯑꯁꯤꯒꯤ ꯀꯣꯛꯆꯥꯛꯁꯦ ꯎꯗ꯭ꯔꯣ? ꯑꯩ ꯀꯤ ꯍꯥꯏꯕ. ꯃꯃꯤꯠꯀꯁꯦ ꯚꯝꯄꯤꯌꯔ ꯃꯥꯜꯂꯦꯕ. ꯀꯩꯁꯨ ꯇꯧꯔꯤꯁꯦ. ꯃꯥꯅ ꯍꯦꯟꯖꯤꯜꯂꯗꯤꯅꯦ ꯑꯩ ꯇꯧꯒꯦ. ꯃꯤꯔꯥ ꯑꯩꯗꯤ ꯈꯪꯍꯟꯒꯦꯕ. ꯅꯤꯛꯀ ꯅꯤꯈꯤꯜꯒꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯤ. ꯅꯤꯛꯅ ꯍꯥꯟꯅ ꯀꯧꯔꯛꯂꯤ. ꯏꯆꯟꯅꯅꯦ. ꯃꯤꯔꯥꯅ. ꯗꯗꯥ ꯀꯩ ꯍꯥꯏꯒꯦ? ꯏꯆꯟ ꯂꯥꯏꯖꯗ ꯋꯥ ꯈꯔ ꯁꯦꯡꯗꯣꯛꯀꯦꯅ ꯇꯧꯕ. ꯂꯥꯏꯖꯗ ꯃꯃꯥꯏ ꯐꯥꯎꯕ ꯅꯣꯟꯈꯠꯅ ꯅꯤꯛ ꯍꯣꯏꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ. ꯂꯨꯛꯊꯔꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯩꯔꯤ. ꯅꯤꯈꯤꯜꯅ ꯅꯤꯛꯇ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ. ꯅꯤꯈꯤꯜꯁꯨ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯏꯖ. ꯂꯥꯏꯖ ꯃꯃꯥꯏꯗꯣ ꯐꯟ ꯑꯣꯟꯈꯠꯂꯛꯂꯤ. ꯃꯄꯥ ꯍꯦꯛ ꯆꯥꯅꯅ ꯅꯤꯛꯇ ꯌꯦꯡꯂꯨꯏ. ꯅꯤꯛꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯂꯤ. ꯏꯀꯥꯏꯅ ꯑꯃꯨꯛ ꯃꯈꯥꯗ ꯅꯣꯟꯊꯩ. ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯂꯥꯏꯖꯗ ꯑꯃꯨꯛ ꯅꯣꯟꯈꯠꯂꯛꯇꯨꯅ ꯌꯦꯡꯉꯛꯂꯤ. ꯍꯟꯗꯛꯁꯨ ꯅꯤꯛꯅ ꯃꯥꯕꯨ ꯌꯥꯝ ꯃꯨꯟꯅ ꯃꯃꯤꯠꯇꯨ ꯏꯔꯨꯝ ꯏꯔꯨꯝ ꯇꯧꯔꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ. ꯂꯥꯏꯖ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯉꯥꯛꯁꯪ ꯉꯥꯡꯁꯤꯟꯈ꯭ꯔꯦ. ꯅꯤꯛꯅ ꯇꯞꯂꯕ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯂꯤ. ꯂꯥꯏꯖ. ꯂꯥꯏꯖꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯑꯍꯥꯟꯕꯅꯤ ꯅꯤꯛꯅ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯨꯝꯅ ꯀꯧꯔꯛꯄ. ꯃꯥ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ. ꯃꯃꯥꯏꯗꯨꯁꯨ ꯅꯣꯟꯈꯠꯇꯦ. ꯑꯁꯨꯝ ꯅꯣꯟꯊꯔꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯁꯨꯔ ꯁꯨꯔ ꯂꯩꯔꯒ ꯂꯩꯔꯤ. ꯅꯤꯛꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯤ. ꯅꯣꯏꯗ ꯅꯤꯈꯤꯜꯅ ꯁꯣꯏꯈ꯭ꯔꯦꯅ ꯍꯥꯏꯌꯣꯌꯦ. ꯅꯤꯛꯁꯨ ꯅꯤꯈꯤꯜꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯌꯥꯔꯕ ꯅꯤꯄꯥ. ꯋꯥꯍꯩꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯊꯧꯋꯥ ꯀꯔꯤꯁꯨ ꯁꯥꯗꯅ ꯆꯠꯈ꯭ꯔꯦ ꯅꯤꯛꯇꯣ. ꯂꯥꯏꯖ ꯉꯛꯅ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯂꯤ. ꯃꯤꯔꯥꯒꯁꯨ ꯃꯨꯟꯅ ꯌꯦꯡꯅꯩ. ꯅꯤꯈꯤꯜꯗꯨ ꯅꯤꯛꯇ ꯃꯌꯥꯒ ꯀꯥꯗꯨꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ. ꯃꯤꯔꯥꯁꯨ ꯅꯤꯈꯤꯜꯗ ꯑꯣꯟꯁꯤꯜꯂꯒ ꯗꯗꯥ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ? ꯑꯩꯁꯨ ꯈꯪꯗꯦ. ꯅꯤꯈꯤꯜꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯈ꯭ꯔꯦ. ꯃꯤꯔꯥꯒ ꯂꯥꯏꯖꯒꯁꯨ ꯉꯛꯂꯞ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ. ꯅꯤꯈꯤꯜꯅ ꯂꯥꯛꯄꯗ ꯅꯤꯛꯇꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯊꯛꯇ ꯐꯝꯂꯒ ꯀꯅꯥꯒꯅꯣ ꯑꯃꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ. ꯅꯤꯈꯤꯜꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨꯗ ꯇꯞꯅ ꯐꯝꯈ꯭ꯔꯦ. ꯑꯗꯨꯒ ꯅꯤꯛꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯅꯤꯛꯇꯨ ꯎꯔꯤꯔꯥ ꯎꯁꯤꯟꯅꯗ꯭ꯔꯤꯔꯥ ꯅꯤꯈꯤꯜꯗ ꯑꯃꯨꯛ ꯐꯥꯎꯕ ꯌꯦꯡꯊꯣꯔꯛꯇꯦ. ꯃꯥꯒꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯗꯨꯝ ꯁꯥꯗꯨꯅ ꯂꯩꯔꯤ. ꯍꯣꯏ ꯍꯣꯏ ꯊꯝꯃꯣ ꯊꯝꯃꯣ. ꯅꯤꯛ ꯐꯣꯟꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯅꯤꯈꯤꯜꯗ ꯌꯦꯡꯉꯛꯂꯤ. ꯄꯣꯀꯦꯠꯇꯒꯤ ꯆ꯭ꯋꯤꯡꯒꯝ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯅꯌꯥꯗ ꯍꯤꯡ ꯆꯪꯕ ꯐꯥꯎꯅꯦ ꯈꯪꯂꯨꯔꯦ ꯁꯤ ꯁꯥꯏꯖꯜꯂꯨ. ꯅꯤꯈꯤꯜ ꯃꯃꯤꯠꯇꯨ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯉꯛꯂꯤ. ꯅꯤꯛꯅ ꯑꯩꯄꯥ ꯁꯤꯇꯥ ꯁꯪꯕꯤ ꯋꯥꯠꯂꯛꯀꯗꯧꯔꯤ. ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅ ꯑꯃ ꯅꯪꯅ ꯍꯥꯏꯔꯛꯄꯅ ꯑꯃ. ꯏ ꯀꯥꯔꯤꯀꯣ ꯑꯩ. ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ. ꯐꯔꯣꯏꯗꯧꯔꯤ. ꯃꯤꯅꯥꯏꯁꯤꯗꯤ. ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯕꯦ ꯋꯥꯅꯤꯅꯦ. ꯑꯧ ꯃꯨꯅꯥꯟꯁꯤꯗꯤ. ꯀꯔꯤ ꯍꯥꯏꯕꯗꯨꯅ? ꯃꯨꯔ ꯅꯥꯟꯕ ꯃꯨꯅꯥꯟ. ꯌꯥꯝ ꯃꯨꯔꯕ ꯋꯥꯅꯤꯅꯦ. ꯑꯩꯒ ꯌꯦꯡꯅꯕꯗ ꯅꯪꯗꯤ ꯂꯩꯍꯧꯔꯦꯕꯣ. So what? Stop being jealous on me. ꯑꯃꯨꯁꯅꯥ ꯁꯛꯁꯤꯒ ꯂꯥꯏꯊꯤ ꯌꯦꯛ ꯃꯥꯟꯈ꯭ꯔꯦ. ꯆꯨꯝꯃꯤ ꯈꯪꯗꯦ ꯂꯥꯜꯂꯦ ꯈꯪꯗꯦ ꯂꯣꯜꯂꯤꯕꯅꯤꯅꯦ. ꯑꯇꯥꯕ ꯃꯤꯁꯤꯡꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯀꯩꯗꯧꯒꯦ? English is English. ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ no comments. ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔ ꯂꯣꯏꯔꯦ. ꯌꯥꯎ ꯏꯟꯕ ꯁꯣꯏꯗ꯭ꯔꯦ ꯅꯪ. ꯀꯨꯁꯤꯅꯤ. ꯉꯁꯥꯏ ꯃꯈꯩ ꯈꯖꯤꯛꯇꯃꯛ ꯅꯣꯛꯂꯝꯗꯕ ꯅꯤꯛꯇ ꯍꯧꯖꯤꯛꯇꯅ ꯅꯣꯛꯊꯣꯔꯛꯂꯤ. ꯌꯥꯔꯦ ꯅꯪ ꯑꯃ. ꯐꯤꯔꯦꯞꯄꯗꯨꯕꯨ ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯌꯦꯡꯉꯨꯁꯤ ꯂꯥꯎ.